Ichinaw mayam yamna nungaitaw po amtang haijage ko. Meetei nupi macha aniga Muslim nupi amaga ngarang degi yumda hanjalaktre ha. Aduga Meetei nupi macha ani sina sahi 19 phadri. Aduga Muslim nupi sina sahi 12 rom phare. Ichinaw mayam asida khwaide hena luriba wafam diko hairiba Muslim nupi se mahak se mauni video sigi marak thana video amtanga na hapcharamge aroibada pause ampum phana thamjaramge ichinaw mayam Delhi ki ngarang ina video ma semje ki bodo ichinaw me am Delhi ki jantar mantar da protest tawdana leiba angang sing duga aiga wari sanare aduna moina so haira phose ise yamna yangna changchen biro aina hai ko aisu yam yangna phom da sangning badagi mayam dagi mateng ni jabani Delhi se chana bagi tamakta aigi su problem khara leibani na Delhi yona chatpase hoji train da su chatpa yade Assam dai sing chawri bani na flight da chatpa tai chatki bada lupa lising tara hena changi ngarangi aina thadari ba donation do lupa lising taret khara hena lai aduna amukamuk ngasi mayam daina donation ki video amtang myang from the semjarakpani ayang ba thu matamda aisu Delhi ki jantar mantar se yona bagi mayam dagi mateng nijabani ko mapandi laiba angang mayam dona justice for Manipur haina lauri ba ko Meetei macha nataba Manipur macha nataba mayam amana aduda ekhoi Meetei macha ama oiraga Manipur macha ama oiraga ekhoina tumina leiraga di makhoi sindo kyani ekhoi ki tamakta kholaw se lawbi dori banaba sahi mari hele mani sahi mari sahi ahum helaga sahi mari pharabani ngasi yo bhawda Manipur sida mikap mira khona thaliba nomagi misi mina leptriba asuk yamna mi kayama yum kai mafam marang khangda don leiriba se India ki Prime Minister Narendra Modi ji na tumina leba adubu hoji hogalaiba India ki youth mayam sina justice for Manipur haina lauraiba tanja se da aikhoina tumina leiragadi makhoi kyani akhoi ki tamakta laudori bano haiba tanja se akhoi mangan ba yada braina khanbadagi aisu Delhi ki jantar mantar sia chatlaga ima leba ki tamakta kholaw lauriba mayam singdo kaisu let me na janingi aduga aigisu angamba oina ima laiba ki tamakta kholaw khasitang lawjaning baneba aduga NEET ki paper leak oibadagi angang mahiroi kun hena suicide tawre aduda masing thingamdaba miyam jana Delhi ki jantar mantar da protest tawbagi tamak thomjel lapaneba ado Manipur da siri besidi mi kayano ba Manipur da siri besidi angang kayano student kayano mi kayano ba adu oiragadi Manipur se karam maina mi kyamuk yamna thomjalaga irang se hobam thokya base Manipur sarkar na khangmam thoieba ado ngasi Manipur sarkar na Manipur gi CM na hauji ki tanja se mangan ba yade mayam sena laurei bani na central gi yakanga bagi mahuta hoji youth mayam sena genji mayam sena justice for Manipur hain laurei base akhoi di hoji hari ba tanja se mangan ba yade ne aina Manipur gi CM na su tanja si da khudong chaba lo hoge bagi wakhalon se khali bra khandi bra ngasi yo bawda asigi matang no wafam bo thambide adugi mahuta ona tane bo wafam kayama thambiraga ona tane bo thabak kayama chathariya Manipur nungsiba iramdam nungsiba ima leba ki tamakta kholaw lauriba mayam nangasi Manipur gi jantar mantar da jawsal leba ado aikhoina smaina yumda phamna leibase aisu Delhi yauna changjalaga kholaw se dak setang saruk yaning baniaba adubu aigisu leitaba problem khara leibani na mayam dagi mateng nijabani Delhi se hananda tawbada lupa lising kun haina changdori baniaba ado ngasi gi oina Delhi gi akhoina flight ticket se yamda lupa lising 10 rom leyaba Assam siga ising sauri banina train da chatpasidi possible oidare aduna flight oina chatpa tare aduna mayam dagi mateng nijari hoji Delhi gi metro station thingjalle Delhi da hoji jantar mantar na net phangde mafam duga tiages lade lathi charge toriba deidi ihing na hing tariba awaba kaya ama mayok nari du uyaba ko adu uraga khoi ning hana leigadra atai su heno nongmonomagi mi se masing hengalei se Meetei e khoisu adura thomjalaga Manipur masa khoje duga thomjalaga Manipur gi yelhomi myam su da thomjalaga Manipur gi tamakta kholaw matang asida lawbom thok praina khanbadagi aisu mayamda haiba wafam se thamjabani akhoi mayam apun moina leminaraga iramdam gi tamakta kholaw lawmina si ima leba gi tamakta kholaw lawmina si asi wafam se haijege adugi chinaw mayam mamang deina video kya ama semjegi asumaina donation video sempoda mayam na yam phajana mateng pangbirei ko ado ngasi aina thamjariba video isu mayamdagi Delhi da chalaga aina aigi soiba kholaw khajitang thamjaningba kholaw khajitang lawjaningba amadi mafam duda leiriba ichinaw singa punna leminaraga ima leiba ki tamakta support khajitang tawningbadagi Delhi da chachagi aina mayamdagi mateng nijabani aduna mayam subsoi soidana mateng pangbirakani aina thajabusu thamjari aina pijariba QR amadi phone number sida mayamna angama mateng khajitang pangbiu asika haijege mamangdasu mayamnasu mateng myama pangbirei ko do makha tana amuka mayamdagi mateng nijari mathau tarakpa matamda aina mayamdagi mateng nirakpada mayamna matam punamakta support tobirei ngasi aina chachariba lawjariba khudingmak Manipur da chachariba khangde lanphamda chachariba khangde punamakse mayamgi mateng
matengdagi mayamgi support tagini ngasi amaka mayamgi matengse mathau tare aduna mayamdagi mateng nijere mayamna mateng pangbiraga aina su Delhi da chatpagi khongse mapum phajage aina mayamdagi mateng sima nijebani thagachari chino mayam Delhi yobraga makha taba video maka mok Delhi dagi among ai hapcharake aduga Delhi chattori base mayamna mateng panga agani Delhi chatpa ngamdori base base sima ka haijage aduga ngarang kanagumba amana lupa lising manga kapai ado magi maming matha karigumba kana haibirakono na hairi ko ataina lupa sum khara khara mai angambada hapakpani ado lupa lising tare hena huji huji ki khara kare aduna ticket se ekaknaba khara khakti paisa ka ba hore ticket se kakcharage aduna mayamdagi mateng nijarakpani chino mayamna sungsoi soidana mateng pangbirakane se mayamda aina thajabaja thamjari nungsiba ibung yupa chino mayam angamba mateng khasitang pangbiraknabagi tamakta mayang yafamda pari mom channel na ikok nonjari angakpa pawam tang haijage chino litanda kuki sing mai magi yumda hanjanare aibagi social media da video photo kya ma viral loire ko kadai phaba chummiba adu sapsaba pause kangdary adu bo tanja sida haijaga dabadi hojik je manipur gi sarkar na manipur gi CM na dharana phamna leiraga aikhoi gi meitei singna lanjena duna leiri basena kara matamda moi gi yumda pusan bidori banaba manipur gi CM na dharana phamna leiringai tanja sida temporary market ta ima singna nomagi chara tanma nomagi famjariba aduda eviction chathana leire huji aduga manipur gi CM na dharana phamna leire asomdana ising chawbadegi low uba ngamhodaba amadi ising leitabadegi low uba ngamhodaba adugumba low singmui low uriba lomi singdana pigadaba sarkar gi mageidegi phangaiba sen thumsidi sapchana pibidaba amadi lomi singbo hat kegi wakhalondani aba Lomi sing se indirectly hardly banaba Manipur sarkar na indirectly hardly banaba ngasi sahi kaya dagi no Manipur sida karuna na badagi sahi ani asum manghare tabak sumum nomham leitre duloi lan lae ising chawre ising phangdare asugumba kaya ama leiri abako isam samna haibada lamlai romda leibiri base Manipur romda hojik leibiri baisina sina khangwani lamlai romda na hena low singu leibase lamse yamena adubu lamlai romda ising chawbadagi low kyara thumba yaure ising phangdabadagi low kyara ohodaba yaure aduda suriba lomi singdo kari suraga charam gani karada kadai degi hingam gani aba adubu sarkar na di central government na di adu pithara ibane aba adubu low singui akoi leiriba lamlai romda leiba lomi singdadi hariba senma mingse yaude abagi pau kayam so leyaba adubu kadai phawa chumiba kadai phawa laliba asugumba mayamse aikoi gi leiriba high authority singna amuktang investigation tobiraga dharna phamna leibagi mahuta adugumba singduga chathaubiaba hoji poppy plantation tawduna leiriba mafam singdo adudaiduga poppy thaba yaroi hena adomnamda chathaubiaba dharna se CM na dharna phamna lerega Manipur se kanana chalaidori banaba sise haijaningi ko ichinaw mayam asini hoji mayangi famdaina haijaningi ba famse lamla litanda lanjena ruba kuki singna magi yumda hanjalla habagi social media da video photo kaya ama viral oi base asina achumbo oiba taragadi maitei singna kari oiba maitei singna ngasi pawda lanjela duna leiraga more romda chuchanpur romda more romda chuchanpur romda kangpokpi romda oji maitei gi yum hingon thiba kadai da leige maitei gi yum hingon do thiba khangda duna leiriaba yumham do kadai no yum do kadai no aduda chuchanpur da leiramiba akoi maitei sing do kramatam pusan bidoino more da kramatam pusan bidoino kangpokpi da kramatam pusan doina ba akoi gi CM na dharna phamna leiraga asumata tawgada thabak singina kramatam tawdoina ba sini da haijaningi ba wafamse aduna CM duna karigumba CM gi tawgada thabak thawang se phajana tarokta taragadi CM amo ina leibagi kari wahan thok leirigi abase sima ka haijaningi abako Manipur siga tawise lomi singsisu asum hat ke abagi indirectly target to bane indirectly hat bane ba lomi singjisu Manipur sida huji hairi base organic makoi se isana suzaraga isana humang amana sajage mapade thajalaktraga so khoi hingba ngamgani haibane ba Manipur gi lomi singmi singsina haibase adubu ising matam sana pibide sar matam sana pibide organic masana tawjadori ba adu farm do adu dugi changadaba polam singdo sarkar matam sana pibidabina makhuti ega thammiaba asugumba kayama Manipur siga hojik chathariaba asida aikhoigi ichinaw khungakpa ama khaktana natana lowi singmi da bhauna Manipur gi leba parja sing da bhauna indirectly Manipur gi lomi sing da indirectly loina hat paniaba Manipur gi
lomi singmi manipur gi leba praja singsida CM da haije gadabadi manipur se hoji oiba phibam se karino khanda binaga CM na pariba power se phajana manipur se kanbagi tamakta power se amtang puthok pyo pham se asima tang haije ge ichna mayam ga Meitei nupi macha ani sina sahi 35 phadri aduga muslim nupi sina sahi 23 rom phare ichna mayam asida khwaide hena luriba wafam diko hairiba muslim nupi se mahak se mauni khara thamu rongi mangda ma se luhong khara ga hojing mapam da laaga leibadagi Meitei nupi macha ani siga muslim nupi siga makoi se maruk oina tina mina rakpa adudagi maga ngarang se samina kibadagi halaktare ngasi phawda thiba phangdri mafam kangdary aduna hujing ngasi thaga cheriba video se kanagumina phangnabiba thengnabiba leiragadi anapa police station da contact tobiu amadi aigi number pizariba sida contact tobiu haina mayamdagi mateng nijabagi oina hairiba video se semjarapani chinaw mayam aduga hujik yamna luriba wafam diko haujikan gi matam sida aikhoigi pikna chahi yamna nozaribi angang singna makhoi na khalliba wakhallondo adu asina achumbani asina aranmani ase makhoi makhuso loina khangibani adu oiraga suko makhoi da hojik brain wash ama kanna tawbasu leiri abako adu da akoi gi guardian oirba ekhoina isa sing ukra maina loina ni abse pura maksu khangibani adu oiraga su yamna thingba isa singna adu to khodingi thingba adu to khodingi thingba adu oiraga di isa sing do hena lamhela pasu ya abako isa sing se akoi thingsu thingadabani adu yamna thingbasu ya deko makhoina kanagumba mamanabi ga tinaba chatke haiba taraga su adu da pung kya da halaktoy no kada ida chattoy ma adu gi chapchauna koina hena thibam thoi khanganbam thoi ba makhoi da koina chakhin waina thingba se asi huji khara karmaina tawraga kaideu dori bara ba da khoi khandami na se ba ko adu ki madik imanabi gumna isa singge chawsaladi aikhoi ga close obe mathau tai aikhoi ga free obe mathau tai ko adu ga hojik se aikhoi hana gi dumaina aikhoi hani mobile so pailam de ko huji ti makhut ta loina mobile paina rabani na moina hena akhoi dagi hena pau phaunari bani makhoi na akhoi dagi hena khangi bani ba aduna isa se karmaina loina ni ba se akhoi na khasi tang khandami na si aduga ngasi aina nupi ma Meitei nupi macha ani thiba khangda duna leiri hariba se hojai gi amtola hariba mafam dudagi ni aduga muslim nupi sisu amtola manakta leba miligbosti chigi manakta leiriba adumda hawai purom dani haibegi pausu hairi ko chinaw byam asini aina mayamda haijagadabadi yamna nungaity sahi noribi piklibi angang singsina wakhal khajitang tahudabadi ngasi mai magi guardian singduna aduki mati wari mama singsina ngarang dei tumham sabam khangdaduna leiri aikhoisu chaluraga hoji halakpata ngairi bani asugumba angang singsina wakhal khajitang thienbadagi angang singdo hoji karma phiyamda leirangmani karmaina leiramgani makhoisu nungaina di hoji leiramgani aba thajabase watli ko karigino abada aigi yumda aigi imai pana aina ngasi leijari base saraga su sadara su ning tamna nungaina leiri bani aba aduga ngasi thiba khangda duna leiriba angang singduna karba phiyamda leiramgani karmaina leiramgani makutta sen thumju yauki banate amadi makhoi duna mature oiraga masa na service to bosu nate ko khanbiu angang singdugi oiramgada phibam aduna aikhoina yam section bam thoi haureiba angang singda so haiga dabadi aigi imanaba tinariba singse ima ipa da wari amata lopi ganu ima ipa na ngasi ngakpiri ba senbiri ba se ase aikhoi bu haibadi isa singse bu soidana ba tamakta ngakpi senbiri bani akhoi se chawre akhoi se wakhal tare na khan ba se si khanbi ganu isa singse soidana ba gi tamakta ni mama singse na mapa singse na panari ba se asi isa singda haijage adugi chino mem aina ngasi thagachari ba video se angang singse kanagumina unaba phangnaba taragadi anakpa police station da inform to bio natragana aigi number da inform to biro natragana aigi Facebook ta ina missing video ma thagapodu da makoi guardian gi number hapki bani adu da contact to biro haina mayam da haijage adu chino mayam section na leminasi isa sing section na leminasi wakhal taminasi afam je asi haijage asi haijaning bani aduga wari sida asoira yormal leiraga so ngakpi gane na haijari mayamgi mochu khasitang comment to birakna ba mayang efam da su pari mom channel gi magi degi hari ba wafam je khasitang thamjage pari mom channel sibu yengbiri ba mayam puno pui kai khumna jari ngasi gi di video se ina thamjari ba se matang siga loisan jarage kanglei pakna yai fare ibedo pakhang mana yai fare